मियाम के अनिंग थुंगनी हारबदी MLA दगी रिजाइन तौगनी हाना पाउलेरान हाउकिमना फोंदोखरे मणिपुर लेगांगता सौगलिबा कुकीजो MLA अहुम नतना लेहौरिबा MLA तरेट नदी मियामबु बित्रे तौबा लैते मियाम के अनिंग थुंगनी हारबदी MLA दगी रिजाइन तौगनी हाना साइकोट असेंबली कॉन्स्टिट्यूएंसी के MLA पाउलेरान हाउकिमना फोंदोखरे चुरचानपुर की बी बेंगनोमदा महाकपु तरामना ओपगी थौराम अमगा मरी लेना दि हिल्स जर्नल ना हंगबा वहांगी पाखुमदा MLA पाउलेरान हाउकिमना मथकी वाफम असी फोंदोक्लदुना महाना हाई MLA अहुंगी वाफम दे खंगदे अदुबु लाइहौरिबा कुकीजो MLA मखोय तरेटकी ओइनदी कुकीजो मियामना लौखिबा वारेपतु अदुमा खोंगफम सेटना लेपली एखोयना मियामबु थवोइदबा अमदि थाजबा माहनखिबा लैते MLA अमा ओइना तुंगदा करी करंबा थबकसिंग तौगे हायना खल्लिबगे हायना हंगबा वहांगी पाखुमदा MLA पाउलेरान हाउकिमना हाई गवर्नमेंट सेंबदा यावबा पार्ट ऑफ गवर्नमेंट हाइबसिगा MLA अमा ओइना लैबा अनि असि यामना खेने MLA हाइबसि मियाम की मिहुत अमा ओइना मियाम की दमक थबक तौबनी अदुगा लेंगाकता मिनिस्टर अमा नत्रगा करिगुमा पोजीशन अमा पाइखरबा हाइबसिदि लेंगाकी एजेंडा सॉल्व तौनबा अरोनबा ngaakani haina wasak laukrabani legislature ama haibisi matam pumbada leंगाकी policy singi matangda wahang tauba ngami maramde miyamna khanba mihut ama oibanina MLA famdagi resign tauningbagi apamba leibra haina hangba wahangi pakhumda MLA Pauliran Haukimna hai wafam asigi matangda makoi MLA taret kupna khanagani karigumba miyamgi apamba thungani harabadi MLA famdagi resign tarokpa yai haina phongdokhe Litan sarai khongda kukina tangkul ama phurakpadagi chauna irang thokre hari Litan sarai khongda ngarang numidang kuki singna tangkul naha ama phurakpagi wahauda Litan sarai khongda chauna irang thokre Litan sarai khong village authority na thadrokpa cherol amada ngarang numidang pung 9 makhairom tabada tangkul amasung kuki community anigi mioisingi marakta yu ngauruga phuna chainabagi thaudokta tangkul phurukki AS Sterling apokpa SS pausim kauba naha ama aswapa nangkhre Taudodu thokraba matung maralaiba mioi phate haiduna khoisaunaraba miyamna Litan police station da thomjilokpadagi sauna irang thokhe amaronda ingna chukna wari sanaraga customary logi matungina watho asigi warosen poroknaba kuki students organization yauna kuki amasung naga lupsingna miyamda appeal tawrakle loilena thodo adubu KSO Okrul district na kanmo ongda condemn tawrakle numidang pung 10 rom tabada soklaba naha asigi mase amasung mayambana thodo asigi matangda sarai khong village ki ship hem khothang baite da report tawrakhe masigi matungina nakalani gi marakta wari sanaduna customary law gi matungina nakalani gi marakta yasenaba poraknaba ngasi February 9 da nakalani gi marakta mifam pangthokpa haire yana ke haire adubu victim gi family sing laktabadagi ngasigi mifam adu phamkhide masigi mahut siki bung village ki khulai paiba villager sing hauroktuna Litan sarai khong gi chip ki yumda thomjilaktuna attack satharaki haire jerorasina makha taraduna irang adu laksinanaba police laklabasu khulai paiba siki bungi khunja singna ngarangi thodo adu senaba miyogi yumda thomjinduna akanba attack sathake makhoida Litan sarai khongdagi thololaba matung Litan police station yoramdai dasu Nongmei ron tare longkap thoktuna miyamda aki akhang piram khai ki thodo adu gi matang da Litan police station na case ama lokhot kre hari Zomi area da kihan khanganbagi thabak satharakpa yaroi haina CBDM na phongdorakre akaknaba MLA khara da target tawduna handa kihan khanganba warol sing social media gi kuthang da miyam da chandorakpa laibak thibani asigumba thawong asi Zomi operational area da amohana satharakpa yaroi karigumba satharakpa tarabadi public order gi interest da Central Village Defense Force CBDF Sursanpur na tumina leithokloi hairi Central Village Defense Force CBDF na thadrokpa cherol amada mathaki wafam asi phongdorakpa galoinana apamba amadi aningba loinana pendaba khudimak political amadi representative ki khuthang da loisingadabani maramasina hingsa gi thawngsing sathabagi thabak leptuna ingtappa poraknaba honaminasi hairi haukiba numit humnirom Sursanpur da irang tholakiba adubu laksinanaba honabada Church singna laukiba thodangbo apenba phongdokhe adumapu matam amada hekta hingsagi thawngsing anti social elements singna chatharako yabana miyamna mikupna hom singna laminasi miyamgi pulsi lanthunga nabagidamak chapchaba thabak laukhatnabasu CBDF na masigi unit khudimakta khangalakle MLA Bungjagin Balte Imphal da laktuna air ambulance da Delhi chatkre Chief Minister Waikhem Sana Bungjagin Balte Bir Tekendra International Airport da una khre hari
फेरजोल डिस्ट्रिक्ट की थालोन असेंबली कंस्टिट्युएंसी की MLA बुंगजागिन बाल्टे मसाका हेना गमलक्तबदगी एम्बुलेंस अमदा चुरचानपुरदगी इम्फाल तमना पुरखरे BJP की MLA बुंगजागिन बाल्टे दा पीरटी केंद्र इंटरनेशनल एयरपोर्ट यौरक्तृंगेगी ममांगदा चीफ मिनिस्टर युमनाम खेमचाना मतम खरा ngaiduna laikhe chaurakna nungthil pung 3:30 tabada MLA asibu Delhi da punanabagidamak airport ta air ambulance ama ngairaga laikhe thuna yangna MLA balte Manipur lenga ki ambulance ama da family gi mioi ani ga loinana yaurakhe mahakpo airport ta chief minister Y khemchana taramna okay air ambulance ta pukhatringai da chief minister ga MLA asiga ambulance ta yamna chikna wari sanake Pausna makhatana hai bungjagil balte masage anabasna maram oerduna mahakpu layengboda mateng pangnana ba Manipur lengakta hajarakhe mahana hajarakpagi matongina chief minister masamona akhanaba miyeng sangduna Bishnupur district ki Phaujakhai ikhaida thangge assembly constituency ki MLA Tongbam Robindro amasung Kumbi assembly constituency ki MLA Sanasam Premchandra ngaiduna lehankhe MLA anesna bungjagin baltega loinana imphal tamna lakhe amasung chief minister na ngaiduna leiriba maphamduda makhoi ki ambulance adu thaujalakhe panba yabadi Manipur da thokiba kaluk ki irang tholakhiba matam adu da mahakpu masak khangdaba kangbu amana rims road ta tamthina phubadagi MLA asi yamna sathina sokhibane matamdugi government na mahakpu ki oina air ambulance lagduna Delhi da puraga layeng satake matam sangna layeng laba matung da mahak pharaktuna mayum Fairjol da lakhibane mahana mayum da halakpada Manipur da maitai ga khanadana ba amasung ingna chikna leminana ba wafam ahan boina phongdok lamkhibane MLA sibu ngasinungthil Phaujakhai ikhaidagi oktuna purakpada yaukhiba MLA Tongbram Robindro na hai Manipur da anoba popular government lerakpadagi ingtappa phibam hanjin hanana ba honaduna laklei athuba matam da mahusagi phibam da hanjilaklagani haibagi thajaba Bungjagin balte imphal da laktuna mapan state layeng ba charhan khibagi thaurang asi ing tappa hanjilakpagi khudam oiba lawba yabra hangbada mahana hai laingaki maroiba pandam de ing tappa phibam hanjilhan bani tongan ba phurki miyoi sing sarug yaduna assembly mi phampang thokibadu mahoksagi phibam da hanjilakpagi maroiba khudam oina lawba yai haike lambi hangduk pinaba hajarakpadagi minister na Naga gi lupsinga watana kre hari lambi thingbaga mari lenana Kuki amasung Naga group singki marakta ungkhannarakpagi matangda deputy chief minister Losi Dikhona mari lenaba Naga gi lupsinga unaduna wari sanakrai Kuki gi civil society organization sing United Naga Council amadi deputy chief minister Nemsa Kibgena hajarakpagi matungina Losi Dikhona Leangmai Zemai Rongmai Tangkhul amadi Inpui community sing yauna tongan ba tribal gi lukun henbagi mihut singa unaduna wari sanake lambi thingbagi matangda Naga amasung Kuki gi marakta ten satwang khalakpadagi phibam phathaduna nakalani gi marakta yasinaba poraktaba tongan ba lupsinga unakibane nakalani gi marakta paw phawnaba watpadagi satok senda athingba thamnaduna tension wangkhalakibane haike UKNA na MLA ngursanglu sanate da aiba cherol piduna sengdorakna ba khangan khrei United Kuki National Army UKNA Mar Division na Phurup adugi MLA ngursanglu sanate da akanba warning tawbaga loinana Manipur lengakta saruk yabagi maram aiba serol oina February 12 phawbada piraknaba khangan khrei karigumba wafam adu thabak oina pangthoktrabadi chapchaba action lawrakpaga loinana hena sathiba phibam ama lakpa yai haina kihan khrei Manipur lengak sembada Kuki jogi MLA ahum saruk yakhibagi political gi oiba luraba tanpham asida akanba wafam adu rakibane makhoi rajniti ki khongthang aduna Kuki jo amasung mar phurupta tangdu leita da ba phawal makhoina Manipur lengak sogaliba adu masage phurupta namthak tawbani separate administration natraga union territory ama demand tawriba singi puning wakhal na thai hanaba thausil amani ngursanglu sanate na lawriba khongthang adu haksina lawbaga loinana mar nupi angang kaya hat khibagi texak sanate na pugadabani mar input general headquarter amasung mar civil society kaya na hanjin warning tawkibasu laikhrabane mahana lokhalaliba khongthang adu makhatana khangduna leiba ngamlaroi aroiba oina khanghalim adudi sanatena iba zerol oina lup adu da sengdorkadabane Kuki jo phurupta leiba miyoi singna mahakpu changjafam piba yaroi karigumba changjafam piramlaba natraga mahakpu saugalamlabadi thorokpa yaba afafatagi teksa khudemak masa masana pujagadabane mar civil society singna su sanate da minuksi pokpa natraga saukatpa yaroi wafam asigi mayakta thabak tawraklabadi hena khudong thiba mayaknagani hairi
GR Kuki leader Singdagi order laktabana gate hangu yakidaba Kuki militant singa thabak tawminai takpani haina copy palna phongdorakhrei laima khongda duty taribani pan suba GR na Kuki lusingba singe order laktabana gate hangba ngamloi haina Naga sing satok kachin tawbada athingba thamkhiba sima Kuki lalhobu singa khusamnana thabak tawminai haina takpani loinana area aduda dominate tawriba Kuki militant singi apamba matungina thabak tawre haibani haina Committee on Protection of Indigenous Peoples Ancestral Land copy palna thadorokpa zerol amana hairi zerol asana makhata na hairibana ngarang February 3 ki numit jungba matung pung 12 makhairom tabada lema khongda duty tawribani pan suba Gorkha regiment ki kangbuna search ki conference ama yaururaga makhoi gi khulsingda halakhiba icham samjaba Naga miyambu singmang amasung lema khongda athingba piduna saran khidabage thawong adu akanamo ongda condemn tawi thawong adu yamna misang mikhai naiba amasung unethical oiba thawong amani mafam aduda duty taramba nipan suba GR gi kangbuna Kuki leader singdagi order laktabana gate hangdokpa ngamloi haina Naga miyamda athingba pikhiba adu yamna thamoi soninga oiba thawong ama oiba tanatana madu Naga miyamna yaba ngamloi asigumba Indian Security Force singi statement asina makhoigi neutrality integrity amasung constitutional mandate yamna haksina wahang hangningai oire Security Force singna Kuki leader singdagi instruction lauraga thabak tawba manba thawong asina rule of law na govern tawriba democratic nation amada yamna nungnaningai oiba phibam ama mayok ngahale Security Force singi mitmang maktada Kuki khulai paiba singna phongna afaba makhal gi khulai kya paiduna nungthil pobopta henjang el champhoi layon harautel phaijang amasung kharam baiphai village singda operate tawriba sida hojak phawbada action amata lokhatpa laite khulai paiba Kuki militant sing asigi mathakta Security Force na action lawbugi mahutta technical support sing piba sina buffer zone haina hojak laidiba asigi miyeng makhada Kuki militant singna misam praja singda terrorist ki oiba thawong kya sathare Security Force ki asigumba unconstitutional oiba thawong sing asileba asigu wakhal tarba citizen singna akanamo ongda condemn tawpham thui loinana Manipur government ki maikaidagi foothill region da operate tawriba Kuki militant singi mathakta khudakta akanba action lokhatkadabani hairi Chief Minister na hayengdagi mayai lambi semba haunaba flag off tawgani tabada suki matik nungaiba phawi haina malal na phongdorakhrei state asida nauna popular government ama lakpaga loinana Chief Minister Y Khemsana hayeng February 9 da mayai lambi asi semba haunabagi flag off tawgani tabada asuki matik nungaiba amasung thagatpa phongdokle loinana lambi asi quality leina sembina basu Chief Minister amasung mari leina basingda taksili haina mayai lambi apunba lobna thadorokpa zerol amana hairi zerol sina makhata na hairibanu miyamna mayai lambi haina khangnariba National Highway 137A asi matam kaya gi mamangdagi lambi asigi phibam ka hena soksin khibana maram oiraga lambi asida masing khangdaba accident tholakpada Noma kangdana asopan kaya yaukre loinana misrimina kaya yaurokpadagi mayai lambi apunba lobna mari leina basingda lambi asi sembina bataksinduna lakhibani makhata na lambi asi semjindreba phawba matam kaktaba ban phawba tawkhi lambi asi matam go sunaba lambi amagi thakta sembina ba lob asina mari leina basingda makhata na leptana adumak taksinduna lakle PR lenga clearing mamang sahi ki October 19 da Imphal West ki DC amasung PWD gi official singlob asigi thomi singa punna phaminaba laikre Bifam aduda DC na anauba koilas thabagi package ama mamang sahi ki October 19 thoi phawbagi manungda sanction tawragani habagi thajaba pirakhi loinana numit ini ngan khanna October 2 ki numidang wairamda lupa crore 74.22 gi sanfam ama sanction tawre haina lup asida paw pirakhibani nauna lakdaba sanction asigi thaba haunabagi process chalingai marakta lambi asigi pothole man bana singba thabak sing makhata na tawbina ba taksinbaga loinana ayamba lambi ki thabak sing loisin ke nauna sanction tawrakhiba sanfamdudagi lambi semba hauba asi sahi asigi January gi ahanba chayoldagi February gi ahanba chayol phawbugi manungda hauragani haina mari leinaba singna mayai lambi apunba lopta thajaba pirakhibani haina cherol asna makhata na palakle